Supreme Court na MLA Taranithoi ki matangda aroiba wail pinabagi ngasi chathakkiba hearing adu sayol amagi matam lawkhre. Hearing asina kari tarakadage haina khawrang na ngainaramba adu makha tana August 3 fawba ngaiba tari. Panba yai hearing asiga mari leinana ngasi Imphal gi Congress Bhavanda AICC gi Manipur in charge yauna party gi makok thongba singa wa tana khiba laikhrabani. Karnataka ki Chief Minister B.S. Yediyurappa fam thadokre. Mahak ki mahut singadauriba aduda atai lehauriba minister singna cooperation pibinaba mahangna appeal tawkre. Fam thadoknaba fireb lawduna state governor Thawasan Gehlot mahak ki fam thadokpagi serol pisilaba matungda B.S. Yediyurappa na haikibada Congress amasung JDS tagi lakpa minister sing asi ahongba asida karisu akaiba leiroi. Governor unaruraba matungda mahangna paumi singda hai mahak ki mahut kanana singani haibasi BJP gi national leader singna lepkani. Hai kamana mongonda fam thadoknaba hairakiba leite. Masana lepsaba warimni atopa state amada governor oina satningba leirabra haina hangbada mahakna state thadoktuna satpa pamde Karnataka gi miyamgi yaifanaba hona khigani mathangi election da BJP na sakti painanaba thabak tawgani haiki mahakna fam thadokpagi wafam asi state aduda BJP na sahi ani leingak pairakpagi thauram pangthokhiba hek loiraba matungdani Kumgi nong khara watna chubadagi awa ana mayok naraba matam asida longmi gi leader BJP Kisan Morcha gi hanagi president housingna ICAR Society New Delhi gi member KS Nabakumar na kumbi AC gi manung san na leiba nauda khong wangu selung khong amasung kumbi gi longmi singi awaba khara da oiraba sukok nanaba mahangna ngamjaba water pumping set ahum tongan ba khungang da leiba longmi singda khusinakre Laingak na COVID-19 naging ngakthok na balokhalak liba thaurang singbu saugattuna 7 ngangkhalawai jila parisad ki member mutung kanan bala leimagi mijeng makhada COVID-19 task force ngangkhalawai jila parisad district family immunization team Bisnupur amadi CHC Moirang na punna khusamnaduna tronglaubi tera khongsangbi gram panchayat ward number 4 5 amasung 6 ki sahi tara nipan suraba mioi sing vaccine kapthok naba nongmagi oiba COVID mass vaccination program ama ibudau sengjen naral panganbagi laibung tronglaubi dangasi pangthok Jiribamgi MLA oiriba Mohammad Ashabuddin nangarang JT lambi gi matangda karem kathaina na ngangkiba adu barak cycle da leiba Boro Bekra Development Organization na condemn tawrakli asuk kuiba matamasi lot tuna lei khraba Jiribamgi MLA lei haibagi masak udraba matamda Jiribamgi barak circle gi lifeline oiriba JT road asi lambi satpa yadana yamna awaba oibadagi mioi kharana satpa yanana ba haiduna masagi furik khawdagi sel puthokuna miyamgi khanduna lambi semliba mi singbu thagat ke haidana yamna Leibang masa tadaba mawngda media da phongdorokpabu nungaite haina phongdorokli Ngasi Jiribamgi SP Adhikari Mayung Ganasyam Sharma MPS na Jiribam district da front line da mathok tawriba BDF sing da N95 marks yenthokpaga loinana akaknaba cheksin wahai kaya thamkhibagi damak SP amasung atai officer singbu Jiribam District Welfare Association gi maikai thagatpa phongdoragli masiga iroinana district asida leiriba COVID-19 positive oiraba BDF sing da su SP gi mijeng makhada sana thaknanaba polam sing yenthokre haina association asigi secretary Laisram Santhajit na thadorokpa serol amana phongdoragli Matam sangna All Manipur BDF Welfare Association gi Central Committee gi advisor oibiramba Professor Laisram Sadananda nangarang manung matam sadana laikidabada Manipur da leiriba BDF lising taraga yangkhaina thamoi songna awaba phongdokpaga loinana imu manunggi awaba da su saruk yari haina association asina thadorukpa paw amana hairi mahakna hinglingai matamda BDF singbu anaubo mapok ama pokpirambagum singthabada loiraroidaba thabak thorom kaya tawirami haina paw asina makatari mahakna laikidaba asida mensinba ngamlaroidaba achauba ahangba ama oiduna Ragani Hairi, Panbayabadi Laisram Sadananda Senior Citizens Welfare Association gi Secretary Oinamatam Sangna Thabak Torami. Delhi High Court Tharaki PIL amagi matung ina ngasi High Court asina mari leinaba singda ahum suba gender hairaga sukhangna riba transgender singi tokhaiba washroom sing sana ba yathang pikre transgender singi tokhaiba washroom leitabana yamna toina makhoi gi mathakta sexual assault amadi orpi neibiba thengnari bani hairi Chief Justice D.N. Patel amadi Justice Jyoti Singhi bench amana yathang asi pikraba matungda Delhi lenga ki makhada leiriba Ministry of Housing and Urban Affairs New Delhi Municipal Corporation of East South amadi North Delhi gi paukhungai ri hari